Kuki Student Organization KSO na Manipur Security Advisor Kuldiep Singh Khudakta Resign Taunaba demand taurakre. Kuki Student Organization KSO na Manipur Security Advisor Kuldiep Singh Khudakta Resign Taunaba demand taurakre. Ngarang Chief Minister Secretariat Hallda pangthokpa paugi mifam amada Security Advisor Kuldiep Singh na paumi-singa unabada fongdokkibagi wafamgi matung inna ningthina train tauraba Kuki militants 900 rom Manipurda sanglaktuna miyoi kunthra romna saba group khaidoktuna mafam kayada landanabagi thorang taure haina fongdokkiba wafam adu KSO na yaningdaba fongdoragli. Social media platform da asigumba baseless propaganda amadi fake letter sandoktuna Kukizo community bu masak thinaba honahanbani. Kuki community bu ngakpi senbiba ngamdaba Security Advisor Khudakta from thadokadabani haina demand taurakli. Next update ta Braja Tarakpada Nupi ama Asok Apan nangkhre. Ngarang akhak arauga loinana sukhiba nong aduda Braja Tarakpadagi labukta tharoi khunduna leibi nupi ama sokpadagi laikan nakhre hairi. Thokdok asi ngarang numit yungba matung chaurakna pung 12:10 lom taba adwaida Imphal East manung sanna laiba Thambankhong area da thokibani. Soklaba nupi adugi maming Lukram Ongbi Rosni mapuroiba led Lukram Kennedy kawi. Mahak hauzik aruba fivamda leiri haina pau asina makha tari.